Kuki Singna majority oina taba state ama semnaba honarakpadagi haukiba me ahumda thokiba communal rights sing asi thokpani haina United Friendship Organization ki Secretary General Y Meravana phongdokre wafamasi hauzik oiriba Manipur gi fibam asigi matangda major khulda leiba Manipur Press Club ta pangthokiba paumi singa unaba amada phongdokibane mahana makhata na hai lamdam asida thokliba irang asi Kuki Singna majority oina khunda duna ningkha tamna hingba Yanaba Silakpa Lalong Amane Churachandpur gi Kangbai gi area da Welcome to Greater Mizoram Thazilakpa asina su mafam asi achumba wafam amane haiba asi mayek sengna takle masigi mathakta makhoi yu oiba demand khara lengakta talakpane adumak puluribadi hauzik oiriba fibam asina Kuki amadi government oidouribra nattraga Kuki amadi Meitei oigadouribra haibasine maram sing asi leibana chingi jaga singda miyamna tangdu leitana leiba ngamde irang asi karidagi horakibano haiba asi lengakna kupna thidokpiyo miyoi lising kun hena kochen cheliba asi kanana thongdang logane amaromda wathok asida mai thabagi thabak asi Kuki singna torbung khuga tampak amade moreda leiba ufogi sanglen sing Kuki singna mai thaba horakpani haina mahakna makhata ke ohumda khangkhangodana Kangbai gi area da torbung amadi Churachandpur manungda leiba koigi Meitei gi yumsing asi ikhang khangudana moina karigumba warning ama tawdana mai tharak hairiba mai thabasida bisi mina kya thoki maduna maram oirakanda allamal isilinao iseisal angang nubi namak kangkhong chaina legam khangdana hoji awaba punda leiri tongan ba relief camp singsa chatna leiri Kuki na ngasi horiba irang ase karisu leitaba haigadra aikoi gi government da moina oina jaba masu taina jaba karimba demand khagi damakta chief minister da sawrakanda chief minister da di tainaba ngamdraga praja da konsala kanda thokpa adumba thogok amani hariba thogok asida mai kaya ama thagre adegi aduda natana karmaina tawgeda hoji aikoina taje masi yamna unconfirm oiba aduga urakpadi yaurba officially laukthoktriba court ama oina akoina taje madudi Kangbai area sai sida aikoigi welcome to Greater Mizoram haina ama thai haiba masi athuba matamda ekoi security singa lokthokre na hai asmain tawna moina talami badabi ase saujinara kanda Kuki ki oiba adumba state am semningba or natragana Kuki na namna tawa state amada merge dor kanda ekoi gi state sidigi thaido aga semge haibagi wakhalon leiba gi phibam asi ekoi na ujare hojik haiba adugumba dabi aduji Kuki versus government oigadodra Kuki versus Meitei oina tholpa sina hojik aikoina report kya lobo chase UFO su hariba awana tabasing sida hojik su aikogi karigma mafam khrada akoi changaga aikogi UFO sing member lady ek nongam badigi haibadi tarik mari degi chatkimna hojik halaktaba aikogi mi kayam yaur Meitei yum chahumga nifu mai thadokkiba nifu yakhaimu aduga haiba mafamdi akoi Churachandpur dolai thabi ka thima mina chingba chingya akoi bagi sirinau sing mioi lising pulmu kang khong chaidana chendana leiri singche kanagi daitano awana tarab singchi akoi mateng pangna bidama koi UFO na lepchari aduna koi hoji haurap riba mayau langpok si karai degi haurap pano haiba se Manipur government na chap chaba thidokpira kanda miyam sibu haidi communal leiriba miyam sida koi ing tapa yamna pista koi UFO na pamjaba koi motoda thamjari basi peace and love to make a world without war haiba masida koi yumbam oijar kanda nakal animak leiba irang sinem dhabiduna sarkar gi oiba mieng yam kan changbi dunai koi sinjal langjari ba Meitei ba ki oiba kangkhong chai film che yam ing tappa shanti oiba purakna gi dama sarkar gi mai kai da atamna na apil tawjari haiba